Making money is a game. Paisa tanbase game makalaman. Game se understand tau tardi mi puna mangna paisa loina tan bangam kani. Why first I khangam de sigi poche ko habdi paisa tan bhai se only thabak tawraga adagi di dukan ama phammaga sigi poche dagi hena paisa lakte habde sigi mo wakhal lon se ngonda lerame. Adubu aina skills kya ama upgrade tawra matungda money gi game da sum study tawra kana kamaina no mina paisa tali se mi gi system se kaino mina semi mong se kamaina mina tali mong se kamaina adagi mina paisa am paina ni mong se kaino hoina paisa pai ngam dri mong se kaino haima sum yeng pa matamda money games se koina understand tawda de si kwai ge koi ge soi bane aduna aina mayam da haning se money gi games understand tau tardi punamak se am simple ore aduga complex wen ba sunga yate akoina tawbudo thabak mayam sin yaringa isan lahan isa gi kok ta lahan ba this is the way sigi ways ne koin tan do sigi ways ne koin tawdo ju hypothesis adura ina haning se phamung da phamba se tu se phamung da phammaga manglan da taw le ba process se ne koina soi mayam sin se kaino logic se opportunity se pai ge le ra hausi akoina kitang wakhan kitang khandara aga kitang thadara aga koina skills sama develop tor aga money kyam tan ba yar paisa kyam tan ba yar hamna mafam puna mak te koina paisa tan ba yar abane hausi matam se ko different way da paisa tan ba yar amon aduna kwai dingi soi se kaino low level gi mindsets akoi gi low level gi mindset se season ne akoi dinga si ubangam dream mayam sing akoi gi mindset sing sai upgrade tok drabani na akoi de lei mayam sing loyam block tor lei ne koi koksta haibidi sigi sida way am labor tarso koi dinga sai koi gi mindset na low level gi lairabani na sumai sigi post koi do oi roi sigi post sumai to koi ngam moi ha posing sai thamdala thamam ni sai gi nang the space to laiter ano wa idea sang pai nang the space laiter sigi space laiter matam nang gi manung se block to sala fill to sala lairabani na kamai na new idea nang chang ka do sigi idea chang pagam da badane koi nang si opportunity laite akoi di sida pu e sumai na koi gi di sina loijare ha post sida sum depend to lai map sing aduna sigi space sida isa koi na space kitang hangan bam dar ka tai adugo new opportunity kitang upgrade to from darka type aina sum yeng everything akoina mina paisa tan ngam akoin tan bangam du kaino akoina ayam akoin depend to buse koi di hek hoga job to depend to le job 9 to 5 job government job si yam toina pan me si sum depend to le si sum depend to buse si fatte ham natte em kai blate si afa pone adubu aduki mati kyam salab ne koi kamai grow to bino ha podam jula em aduna sigi me matang se ina lakana sum study to we sei to kan akoina soi fam se kai no koi mindset se upgrade sum to to koi mindset se mindset upgrade to ba badi kitang thinking je kitang change to adagi ano skills develop to ano mi gal winner ko mapan ka tholak mapan thok tab ju soibam na mapan thok pai di side side thok do na te ko fazana hogolaga sidagi ekoi gi kamaina no shi mi ga thengna ra kana opportunistic oiba mi singa pulla kana adagi di wakhan chaw mi singa pulla kana akoi gi mind do upgrade to high level da lak tam ne adu sum koina low level da sum le ga gali da sum le ga sum phamjal le ga sum phunjal lai ta adu gi mind dum chen ta bane aduna ina haning is a pochi kana each and everyone akoina broke oi di mem sang akoi broke oi heloi ga cheloi lai sei ina hange mayam na hange nangna content sema content marketing toro content adagi content kyam thadara nangna kamaina business talk to no adagi nangna sumaina online da la nangna kamaina pesa talk to shi kai si question je hange po se kai no ham tamda nangon the skills upgrade to drip ne koi first aina content kyam creator mo aina personal brand sema mo tamda ai ju kai no kang de pesa je kamaina tan do na ai suang khang de po but sigi process sum level up sum tawra kan sum tawra kan khang ba sum have this sum khang ba sum hela kan experience sum tala kan oh this is the way to make money, this is the way to make money have process la kan pasi ayo khon da pesa tan lambe je pai ge lei o si lambe se skills sama dagi si lambe se dagi 10 ways of shatan be 5 ways of shatan be 2 ways of shatan be 3 ways of shatan be sum khang kani adu go khoi gi mentality is upgrade to dring ko shi ma pham de sum lai ni each and every one in hai sidi isa isa loi responsible loi ko aina hai na sidai je sawam yoi kyam yong nang kai khang den hai ba polam yong adu aseng ba ni ngasi hai je aseng ba pose ko ta jan bi ro sigi pose nang na sa je responsible loi ba nang na sa na upgrade to get to loi nang na sa na paisa tan get ta loi nang na sa na grow to get to have se nang loi depend to nang depend to ai just the high je mayam da just message some pin skills like tardi games khang tardi paisa tan be loina ngam me have ni ko paisa kya no adagi di amount kya no have no tongan ba wa na dugina tongan ba wa matam am da khana se but main di dang logic broke le paisa thok tri ba mayam sing si thok pa ya ba lambe se pai ge le have na dugi po che nang namit se pang thok pa opportunity mayam sing de loction bang mak mindset se upgrade ro pa duga kari no kamai ni kamai ta le no have yen but just consume to bu khatan to yen pa have the kamai no min ta le se man ta le si se study to se matam kuin sang da ban have the min paisa ta le se kamai no si se have fit yen pa kamai no mana hai suppose na si internet mi thole hai internet mana la am ta le hai la am lising ani ta le or la ani tang ge la manga ta la ta tang ge sigi pose mana haidok pe ta su mana tawi ba games e mana tawi pose follow to my system je kai no easy really making or not have pose si khang bang mak tam tam system je understand to kan da to ni no imam ga ji da gi di Andrew Tate da gi di fogole mem sing hai mem sing je
ꯑꯩꯅ ꯀꯣꯟꯇꯦꯟ ꯀꯟꯖꯨꯝ ꯇꯧꯕꯗꯤ ꯃꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯦ ꯀꯃꯥꯏꯅ ꯂꯔꯟ ꯇꯧꯒꯦ ꯃꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯦ ꯀꯩꯅꯣ ꯃꯣꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤꯁꯦ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯁꯤ ꯁꯤꯗꯤ ꯈꯪꯒꯗꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯋꯦꯗ ꯁꯨꯝ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤ ꯁꯨꯝ ꯁꯥꯟꯅ ꯂꯩ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯒꯤ ꯒꯦꯝꯁ ꯑꯣꯏꯅ ꯁꯤꯗ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤ ꯃꯥꯏꯟꯗꯣ ꯑꯞꯒ꯭ꯔꯦꯗ ꯇꯧꯗ ꯇꯥꯕꯅꯤ ꯈꯤꯇꯪꯈꯛ ꯆꯥꯎꯈꯠꯂꯛꯀꯦ ꯍꯥꯏꯕꯗꯤ ꯁꯄꯣꯁ ꯈꯜꯂꯣ ꯑꯩꯅ ꯁꯤꯗꯩꯁꯦ ꯑꯩꯅ ꯍꯥꯏꯔꯦ ꯑꯩ ꯅꯣꯔꯠ ꯏꯁꯇꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯏꯅꯦꯁ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯒꯦ ꯂꯥꯛꯏꯕ ꯆꯍꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯄꯣꯠꯁꯦ ꯀꯩꯅꯣ ꯑꯩꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯂꯦꯚꯦꯜ ꯑꯞ ꯇꯧ ꯇꯥꯕꯅꯦ ꯑꯗꯒꯤꯗꯤ ꯂꯦꯚꯦꯜ ꯑꯞ ꯑꯣꯏꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅ ꯇꯥꯕꯅꯦ ꯃꯄꯥꯟꯒꯤ ꯃꯤ ꯑꯆꯧꯕ ꯃꯤꯁꯤꯡꯗꯩ ꯀꯩ ꯀꯩꯅꯣ ꯇꯝꯕ ꯃꯌꯥꯝꯁꯤꯡꯅ ꯇꯝ ꯇꯥꯕꯅꯦ ꯑꯗꯒꯤ ꯃꯤꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅꯅꯣ ꯃꯤꯅ ꯆꯪꯁꯤꯜꯂꯛꯏꯁꯦ ꯀꯃꯥꯏꯅ ꯃꯤꯅ ꯇꯥꯟꯕ ꯉꯝꯕ ꯑꯩꯅ ꯇꯥꯟꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯩ ꯃꯥꯅ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯕꯤꯜ ꯑꯞ ꯇꯧꯔꯛꯏꯁꯦ ꯀꯃꯥꯏꯅꯅꯣ ꯑꯗꯩ ꯃꯥꯅ ꯁꯤꯒꯤ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁꯦ ꯄꯨꯊꯣꯔꯛꯏꯁꯦ ꯀꯥꯏꯗꯅꯣ ꯑꯗꯨ ꯃꯥꯁꯤ ꯁꯛꯁꯦꯁ ꯑꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯣꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁ꯭ꯇꯗꯤ ꯇꯧꯔꯛ ꯇꯥꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯏꯁꯜꯂ ꯇꯝꯕ ꯍꯧꯔꯛꯇꯥ ꯑꯩꯒꯤ ꯀꯣꯛꯇ ꯍꯥꯞꯆꯤꯜꯂ ꯑꯩꯅꯁꯨ ꯑꯄ꯭ꯂꯥꯏ ꯇꯧꯕ ꯍꯧꯔꯛ ꯇꯥꯔꯗꯤ ꯃꯤꯉꯣꯟꯗ ꯍꯪꯕ ꯇꯝ ꯇꯥꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯒꯤ ꯃꯤꯒ ꯁꯪꯒ ꯁꯦꯝꯕ ꯇꯝꯕ ꯇꯥꯕꯅꯤ ꯃꯄꯥꯟ ꯊꯣꯛꯄ ꯇꯥꯕꯅꯤ ꯀꯤꯗꯕ ꯇꯥꯕꯅꯤ ꯀꯤꯔꯒ ꯁꯨꯝ ꯂꯩꯇ ꯃꯅꯨꯡꯗ ꯁꯨꯝ ꯐꯝꯖꯤꯜꯂꯒ ꯅꯣꯡꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯁꯤꯗꯤ ꯐꯤꯌꯔꯂꯦꯁ ꯑꯣꯏꯕ ꯃꯤ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕ ꯂꯤꯗꯔꯁꯤꯞ ꯑꯣꯏꯕ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯕ ꯃꯤ ꯁꯤꯕꯨ ꯊꯦꯡꯅꯕ ꯉꯝꯕ ꯃꯤ ꯑꯗꯒꯤꯗꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯁꯦ ꯁꯛꯁꯦꯁ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯕ ꯃꯤ ꯈꯛꯇꯅꯤ ꯃꯥꯏ ꯄꯥꯛꯀꯤꯁꯦ 1% ꯊꯣꯛꯂꯛꯏ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯏꯁꯥꯅ ꯊꯣꯛꯑꯒ ꯑꯩ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯝꯐꯣꯔꯠ ꯖꯣꯟꯗꯣ ꯊꯨꯒꯥꯏꯔꯒ ꯊꯦꯡꯅ ꯇꯥꯕꯅꯦ ꯄꯩꯁꯥ ꯑꯣꯟꯂꯤ ꯑꯣꯟꯂꯥꯏꯟ ꯈꯛꯇ ꯅꯠꯇꯦ ꯑꯣꯐꯂꯥꯏꯟ ꯈꯛꯇ ꯑꯣꯟꯂꯥꯏꯟ ꯑꯣꯐꯂꯥꯏꯟ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯅꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯄꯥꯟ ꯊꯣꯛꯇꯥꯕꯅꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯃꯤꯒ ꯂꯣꯏꯅ ꯇꯥꯕꯅꯤ ꯃꯄꯥꯟ ꯊꯣꯛꯑꯒ ꯀꯔꯤ ꯀꯔꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯒꯦꯗꯣ ꯌꯦꯡ ꯇꯥꯕꯅꯤ ꯐꯛꯂꯥꯡ ꯃꯔꯤꯡꯅ ꯀꯣꯏꯁꯜ ꯂꯩꯔꯒ ꯑꯗꯨ ꯃꯅꯨꯡꯗ ꯐꯝ ꯂꯩꯔꯒ ꯅꯣꯡꯃꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯀꯅꯦꯕ ꯁꯨꯡꯂꯥ ꯂꯥꯛꯑꯣꯏ ꯑꯗꯨꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯍꯥꯏꯕꯁꯤ ꯅꯁꯥꯅ ꯊꯤꯔꯀꯥꯟꯗ ꯅꯁꯥꯅ ꯆꯪꯁꯤꯜꯂꯀꯥꯟꯗ ꯊꯣꯡ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯩꯒꯩ ꯂꯥꯛꯀꯗꯕꯅꯤ ꯃꯊꯪ ꯃꯊꯪ ꯂꯥꯛꯀꯗꯕꯅꯤ ꯀꯥꯏꯗ ꯒ꯭ꯔꯦꯞ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯀꯥꯟꯗ ꯑꯗꯩꯗꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯀꯥꯟꯗ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ ꯇꯥꯔꯗꯤ ꯑꯗꯒꯤꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇ ꯇꯥꯔꯗꯤ ꯑꯀꯤꯕꯅ ꯊꯟ ꯇꯥꯔꯗꯤ ꯅꯪꯅ ꯅꯥꯛꯇ ꯂꯩꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯁꯤꯐꯥꯎꯗ ꯃꯤꯁ ꯇꯧꯗꯣꯏꯅꯤ ꯁꯤꯐꯥꯎꯗ ꯅꯪ ꯑꯗꯨꯝ ꯎꯗꯅ ꯆꯠꯈꯤꯗꯣꯏꯅꯤ ꯑꯣ ꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯁꯨꯡꯐꯥꯎ ꯐꯥꯎꯗꯅ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨ ꯄꯣꯠꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯅꯁꯥꯅ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯀꯥꯟꯗ ꯅꯪꯒꯤ ꯃꯤꯠꯁꯦ ꯁꯨꯝ ꯑꯅꯧ ꯑꯅꯧꯕ ꯋꯥꯈꯜ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯤꯡ ꯁꯨꯝ ꯎꯕ ꯉꯝꯃꯛꯀꯅꯤ ꯁꯨꯝ ꯈꯟꯕ ꯉꯝꯃꯛꯀꯅꯤ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯤꯡ ꯌꯦꯡꯕ ꯉꯝꯃꯛꯀꯅꯤꯕ ꯕꯠ ꯑꯃꯗ ꯁꯨꯝ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯁꯨꯡꯍꯥꯡ ꯍꯥꯡꯗꯣꯛꯄ ꯉꯝꯃꯣꯏ ꯁꯨꯡꯈꯥꯡ ꯍꯥꯡꯗꯣꯛꯄ ꯉꯝꯃꯣꯏ ꯐꯔꯦ ꯏꯟꯇꯔꯅꯦꯠꯇ ꯄꯩꯁꯥ ꯇꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯔꯦꯕ ꯏꯟꯇꯔꯅꯦꯠꯇ ꯃꯤꯅ ꯄꯩꯁꯥ ꯇꯥꯜꯂꯤꯁꯦ ꯀꯃꯥꯏꯅꯅꯣ ꯏꯟꯇꯔꯅꯦꯠꯇꯒꯤ ꯃꯤꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯏꯁꯦ ꯀꯃꯥꯏꯅꯅꯣ ꯑꯩꯅ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯣꯏꯁꯟ ꯍꯪꯉꯣ ꯅꯁꯥꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯁ꯭ꯇꯦꯞꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯊꯤꯒꯠ ꯇꯥꯕꯅꯦ ꯔꯤꯁꯔꯆ ꯇꯧ ꯇꯥꯕꯅꯦ ꯍꯧꯖꯤꯛ ꯂꯔꯟ ꯇꯧꯕ ꯑꯩ ꯄꯩꯁꯥ ꯂꯩꯕ ꯂꯩꯇꯕ ꯗꯖꯟ ꯃꯦꯇꯔ ꯑꯩ ꯕ꯭ꯔꯣꯛ ꯑꯣꯏꯕ ꯑꯣꯏꯗꯕ ꯗꯖꯟ ꯃꯦꯇꯔ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯄꯣꯛꯇꯕ ꯑꯩ ꯗꯖꯟ ꯃꯦꯇꯔ ꯑꯩ ꯀꯥꯏꯗ ꯂꯩꯅꯣ ꯗꯖꯟ ꯃꯦꯇꯔ ꯕꯠ ꯏꯐ ꯑꯥꯏ ꯋꯥꯟ ꯇꯨ ꯒ꯭ꯔꯣ ꯑꯩ ꯒ꯭ꯔꯣ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯍꯧꯖꯤꯛ ꯔꯤꯁꯔꯆ ꯇꯧꯗꯣꯏꯁꯦ ꯀꯃꯥꯏꯅꯅꯣ ꯃꯤꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅꯅꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯤ ꯇꯥꯕꯅꯤ ꯑꯗꯒꯤ ꯇꯧꯔꯛꯑꯒ ꯃꯥꯅ ꯁꯦꯝꯃꯛꯏꯁꯦ ꯀꯃꯥꯏꯅ ꯑꯩ ꯁꯤꯒꯤ ꯃꯤꯁꯦ ꯈꯪꯅꯒꯦꯗ ꯃꯤꯁꯦ ꯈꯪꯅꯔꯒ ꯑꯩ ꯂꯦꯚꯦꯜ ꯑꯞ ꯇꯧ ꯇꯥꯕꯅꯤ ꯀꯃꯥꯏꯅ ꯂꯦꯚꯦꯜ ꯑꯞ ꯇꯧꯗꯣꯏꯅꯣ ꯏꯁꯥꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯋꯦ ꯑꯩꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧ ꯅꯁꯥ ꯅꯁꯥꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯑꯩꯁꯨ ꯉꯥꯏꯔꯦ ꯁꯤ ꯁꯄꯣꯁ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯒꯦ ꯑꯩ ꯒ꯭ꯔꯣ ꯇꯧꯔꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯑꯩꯅ ꯒ꯭ꯔꯣ ꯇꯧꯗꯕꯤꯗ ꯐꯃꯨꯡꯗ ꯇꯨꯝ ꯂꯩꯔꯒ ꯑꯗꯒꯤ ꯋꯥꯈꯜ ꯇꯧ ꯂꯩꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯁꯣ ꯑꯩꯅ ꯃꯤ ꯊꯦꯡꯅꯒꯦ ꯃꯤ ꯄꯨꯟꯒꯦ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥ ꯄꯨꯁꯜꯂꯛꯀꯦ ꯑꯩꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯏꯅꯦꯁ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯒꯦ ꯂꯥꯛꯏꯕ ꯆꯍꯤ ꯃꯌꯥꯝꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯂꯦꯚꯦꯜ ꯇꯧꯅ ꯑꯩ ꯋꯔꯛ ꯍꯥꯔꯠ ꯇꯧ ꯇꯥꯕꯅꯤ ꯁ꯭ꯃꯥꯔꯠ ꯋꯔꯛ ꯇꯧ ꯇꯥꯕꯅꯤ ꯃꯤꯒ ꯂꯣꯏꯅ ꯇꯥꯕꯅꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯗꯦꯚꯂꯞ ꯇꯧ ꯇꯥꯕꯅꯤ ꯑꯗꯨ ꯗꯦꯚꯂꯞ ꯇꯧꯗꯅ ꯑꯩ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ that's the first thing ꯁꯤ ꯀꯣꯛꯇ ꯍꯥꯞꯆꯟꯒ ꯁꯤ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯁꯤ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯁꯤꯒꯨꯝꯕ ꯒ꯭ꯔꯣ ꯇꯧꯅꯤꯡꯕꯒꯤ ꯏꯁꯥꯗ ꯒ꯭ꯔꯣ ꯇꯧꯅꯤꯡꯕ ꯒ꯭ꯔꯣ ꯇꯧꯅꯤꯡꯕꯒꯤ ꯐꯥꯏꯌꯔꯁꯦ ꯌꯥꯎꯗꯅ ꯋꯤꯜꯁꯦ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯃꯤꯅ ꯂꯥꯛꯑꯒ ꯅꯉꯣꯟꯗ ꯈꯤꯇꯪ ꯒ꯭ꯔꯣ ꯇꯧꯔꯣ ꯅꯪ ꯒ꯭ꯔꯣ ꯇꯧꯔꯣ ꯍꯥꯏꯗꯤ ꯅꯪ ꯈꯜꯂꯣ ꯅꯁꯥꯅ ꯒ꯭ꯔꯣ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯟꯗꯣ ꯆꯦꯜꯂꯀꯥꯟꯗ ꯊꯣꯡꯁꯨ ꯍꯥꯡꯗꯣꯔꯛꯀꯗꯕ ꯅꯁꯥꯅ ꯑꯗꯨ ꯊꯣꯛꯂꯛꯑꯀꯥꯟꯗ ꯂꯝꯕꯦꯜꯗꯩ ꯈꯣꯡꯕꯨ ꯀꯥꯟꯊꯣꯛꯇꯅ ꯀꯃꯥꯏꯅ ꯊꯣꯡ ꯎꯔꯛꯇꯣꯏꯅꯣ ꯀꯃꯥꯏꯅ ꯁꯤ ꯆꯠꯂꯒ ꯀꯃꯥꯏꯅ ꯆꯠꯈꯠꯂꯀꯥꯟꯗ ꯎꯔꯛꯀꯗꯕꯅꯤ ꯑꯣ ꯁꯤ ꯆꯠꯂꯀꯥꯟꯗ ꯁꯤ ꯂꯩ ꯁꯤ ꯆꯠꯂꯀꯥꯟꯗ ꯁꯤ ꯗꯥꯏꯔꯦꯛꯁꯟ ꯂꯩ ꯁꯤ ꯆꯠꯂꯀꯥꯟꯗ ꯁꯤ ꯂꯩ ꯍꯥꯏꯕ ꯅꯁꯥꯅ ꯈꯪꯉꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯅꯤꯄꯨꯔꯤꯅꯤ ꯑꯩꯗꯤ ꯏꯔꯥꯡ ꯂꯩꯕ ꯂꯝꯗꯝꯗ ꯄꯣꯛꯄꯅꯤ ꯑꯩꯗꯤ ꯁꯤꯗ ꯂꯩꯕꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧ ꯑꯩ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄꯅꯤ ꯑꯩ ꯐꯃꯨꯡꯗ ꯐꯝ ꯂꯩꯇꯥꯔꯗꯤ ꯗꯦꯠꯁ ꯑꯦꯟ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯗꯨꯗꯤ ꯑꯦꯛꯁꯀ꯭ꯌꯨꯁꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯁꯦꯝ ꯊꯤꯡꯅꯦ ꯆꯞ ꯃꯥꯟꯅꯩ ꯅꯪꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯃꯅꯤ ꯅꯪꯁꯨ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯅꯤ ꯃꯥꯁꯨ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯃꯅꯤ ꯑꯩꯅ ꯁꯤ ꯐꯝꯕ ꯃꯇꯝꯗ ꯑꯩꯅ ꯄꯩꯁꯥ ꯇꯥꯜꯂꯛꯏ ꯑꯩ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯂꯥꯛꯏꯕ ꯆꯍꯤꯁꯦ ꯑꯩ ꯇꯥꯔꯒꯦꯠ ꯊꯝꯕꯗ ꯑꯩ 6 ꯃꯟꯊꯁꯤꯗ ꯑꯩ ꯁꯤꯕꯨ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯗꯨ ꯌꯧꯕ ꯌꯧꯗꯕ ꯑꯩ ꯗꯖꯟ ꯃꯦꯇꯔ ꯑꯗꯨ ꯌꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯝꯕꯦꯜ ꯆꯪꯗꯕ ꯌꯥꯗꯦ ꯀꯣꯛ ꯊꯥꯗꯗꯕ ꯌꯥꯗꯦ ꯋꯥꯈꯜ ꯊꯥꯗꯗꯕ ꯌꯥꯗꯦ ꯑꯩ ꯍꯥꯔꯗ ꯋꯔꯛ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯁꯨ ꯇꯧꯅꯤꯡꯗꯕ ꯑꯗꯒꯤ ꯂꯦꯖꯤꯅꯦꯁꯁꯨ ꯑꯣꯏꯕ ꯗ꯭ꯔꯤꯝꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯤꯁꯨ ꯆꯤꯡꯊꯕ ꯀꯟꯕ ꯃꯤꯁꯨ ꯁꯤꯊꯕ ꯀꯟꯕ ꯃꯤꯅ ꯇꯧꯔꯛꯄ ꯌꯥꯗꯕ ꯀꯜꯂꯛꯄ ꯑꯣꯏꯇꯥꯔꯗꯤ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯍꯥꯎ ꯒ꯭ꯔꯣ ꯅꯁꯥꯗꯣ ꯈꯤꯇꯪ ꯑꯣꯄꯟ ꯑꯣꯏꯊꯣꯛꯑꯣ ꯅꯁꯥꯗꯣ ꯈꯤꯇꯪ ꯍꯥꯡꯗꯣꯛꯑꯣ ꯅꯁꯥꯗꯣ ꯈꯤꯇꯪ ꯂꯦꯚꯦꯜ ꯑꯞ ꯇꯧꯔꯣ ꯅꯁꯥꯗꯣ ꯈꯤꯇꯪ ꯁ꯭ꯀꯤꯜ ꯆꯦꯜꯍꯜꯂꯣ ꯅꯁꯥꯗꯣ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯒ꯭ꯔꯣ ꯇꯧꯗꯕ ꯌꯥꯗꯦ ꯒ꯭ꯔꯣꯠ ꯃꯥꯏꯟꯗꯦꯠ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯀꯥꯟꯗ ꯅꯪ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯀꯥꯟꯗ ꯅꯪ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯑꯗꯨꯅꯅꯦ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯔ ꯐꯥꯎꯗ ꯑꯩꯅ ꯉꯁꯥꯏꯗꯩ ꯍꯥꯏꯗꯦ ꯃꯦꯀꯤꯡ ꯃꯅꯤ ꯏꯁ ꯑ ꯒꯦꯝ ꯍꯥꯏꯁꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯩꯒꯩ ꯂꯩꯔꯕꯅꯦ ꯁꯤꯗꯩꯁꯦ ꯑꯃꯨꯛ ꯍꯪꯉꯛꯀꯅꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯅꯪꯅ ꯍꯥꯏꯖꯕ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯅꯦ ꯁꯣꯏꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤꯅ ꯐꯩ ꯃꯅꯤꯄꯨꯔꯒꯤꯗꯪ ꯋꯥꯈꯜ ꯈꯜ ꯂꯩꯕꯗꯣ ꯑꯗꯨꯗꯅꯦ ꯁꯣꯏꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯗꯅꯦ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯀꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯍꯥꯏꯕꯁꯦ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯋꯥꯔꯜ ꯋꯥꯏꯗ ꯕ꯭ꯔꯦꯟ ꯁꯦꯝꯕ ꯌꯥꯏ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥ ꯁꯦꯝꯕ ꯌꯥꯔ ꯍꯩꯄꯥ ꯁꯥꯗꯅ ꯀꯣꯃꯦꯟꯇ ꯑꯃꯨꯛ ꯄꯤꯔꯛꯀꯅꯤ ꯁꯤꯗꯩꯁꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤꯀꯣ ꯁꯤꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤꯅ ꯐꯩ ꯒꯣꯔꯃꯦꯟ ꯖꯣꯕꯅ ꯐꯩ ꯑꯗꯨꯅ ꯐꯩ ꯑꯗꯥꯅ ꯐꯩ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯥꯏꯟꯁꯦꯠꯇꯨꯗꯅꯦ ꯑꯩꯈꯣꯏꯅ ꯃꯅꯤꯡ ꯍꯜꯂ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤ ꯃꯥꯏꯟꯁꯦꯠꯇꯣ
ꯑꯗꯨꯒꯤ mindset ꯗꯣ upgrade ꯇꯧꯕ ꯃꯤꯁꯦ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯒꯤ mindset ꯗꯣ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯣ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯗꯤ ꯁꯤꯁꯦ ꯑꯩ empire ꯑꯃ ꯆꯥꯎꯅ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯜꯂꯛꯄ ꯉꯝꯃꯀꯥꯟꯗ opportunity ꯎꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ same thing ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯁꯨꯝ ꯂꯩꯁꯜꯂꯒ ꯑꯗꯩꯗꯤ ꯍꯩꯄꯥ ꯁꯥꯔ ꯀꯣꯃꯦꯟꯇ ꯁꯨꯝ ꯇꯧ ꯂꯩꯔꯦ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯑꯁꯦꯡꯕ ꯄꯣꯠ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯈꯛ ꯀꯅꯥ ꯇ꯭ꯔꯥꯏ ꯇꯧ ꯂꯩꯌꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯥꯏ ꯇꯧꯕ ꯂꯩꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯃꯥꯔꯀꯦꯠꯇꯨ ꯈꯛ ꯇ꯭ꯔꯥꯏ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯃꯥꯔꯀꯦꯠꯇ ꯁꯨꯝ ꯌꯦꯛꯈꯥꯏꯅ ꯂꯩ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯍꯧꯖꯤꯛꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯒ entire north east cover ꯇꯧꯕ ꯌꯥꯔ ꯃꯇꯝꯅꯤ all over India cover ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯗ courage ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯊꯧꯅꯥ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯗꯤ you will never grow ꯊꯧꯅꯥꯗꯨꯅꯦ ꯁ꯭ꯀꯤꯜꯁꯦ ꯁꯤꯒꯤ ꯒꯦꯝꯁꯦ ꯈꯪꯉꯀꯥꯟꯗ ꯅꯁꯥꯁꯦ ꯊꯧꯅꯥ ꯍꯥꯞꯆꯜꯂꯣ ꯊꯧꯅꯥ ꯍꯥꯞꯆꯜꯂꯀꯥꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯉꯥꯛꯇꯅꯦ ꯄꯩꯔ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯑꯣ ꯑꯃꯨꯛꯇꯪ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯋꯥꯈꯜ ꯃꯤꯠ ꯃꯥꯏ ꯄꯥꯡꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯈꯜꯂꯛꯑꯣ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯅꯠꯇꯕ ꯑꯗꯒꯤꯗꯤ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯐꯪꯗ꯭ꯔꯦ ꯐꯔꯦ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯒ꯭ꯔꯣ ꯇꯧꯗ꯭ꯔꯦ ꯐꯔꯦ ꯏꯔꯥꯡ ꯂꯩꯔꯦ ꯐꯔꯦ ꯅꯥꯎ ꯋꯥꯠ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯕꯗꯤ ꯌꯥꯗꯦ ꯁꯤꯗꯒꯤ ꯑꯇꯣꯞꯄ ꯂꯝꯕꯦꯜ ꯀꯩ ꯂꯩꯒꯦ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯒꯗꯒꯦ ꯑꯗꯨ ꯋꯥꯈꯟꯗꯣ ꯑꯝꯇꯪ ꯈꯜꯂꯣ ꯑꯗꯨ ꯋꯥꯈꯟꯗꯣ ꯈꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯃꯥꯏꯟꯗ ꯅꯪꯒꯤ ꯀꯣꯛꯇ ꯆꯦꯟꯖ ꯑꯃ ꯂꯥꯛꯀꯅꯤ ꯆꯦꯟꯖ ꯑꯃ ꯌꯩꯔꯛꯀꯅꯤ ꯁ꯭ꯃꯣꯜ ꯆꯦꯟꯖꯦꯁ ꯑꯃ ꯌꯩꯔꯛꯀꯅꯤ ꯁ꯭ꯃꯣꯜ ꯆꯦꯟꯖꯦꯁꯇꯨꯅ ꯅꯪ ꯉꯁꯤ ꯑꯆꯧꯕ ꯑꯃ ꯑꯣꯏꯔꯛꯀꯗꯣꯏꯁꯦ ꯑꯩꯅꯁꯨ ꯀꯩꯒꯨꯝꯕ ꯈꯜꯂꯝ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔ ꯈꯛꯇꯪꯒꯤ ꯈꯟꯕꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨꯗꯅ ꯁꯤꯅꯤ ꯁꯤꯗꯅ ꯁꯤꯅꯤ ꯁꯨꯝ ꯈꯜ ꯂꯩꯇꯥꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯉꯥꯏ ꯍꯧꯖꯤꯛ ꯑꯩ ꯁꯤꯗ ꯈꯜꯂꯤꯁꯦ ꯅꯣꯔꯠ ꯏꯁꯇꯒꯤ ꯊꯣꯛꯄ ꯃꯇꯝꯗ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯏꯅꯦꯁ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯅꯣꯔꯠ ꯏꯁꯇꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯏꯅꯦꯁ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯊꯣꯛꯄ ꯌꯥꯗꯦ ꯀꯅꯥ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇ ꯏꯒꯅꯤ ꯑꯗꯨ ꯋꯥꯈꯟꯗꯣ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇꯗꯤ ꯁꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇ ꯁꯤ ꯂꯩꯔꯣꯏꯅ ꯁꯨꯝ ꯈꯜ ꯂꯩꯇꯥꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯂꯥꯛꯏꯕ ꯆꯍꯤꯗꯗꯤ ꯄꯣꯁꯤꯕꯜ ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯁ ꯄꯣꯁꯤꯕꯜ ꯏꯠ ꯗꯤꯄꯦꯟꯁ ꯑꯣꯟ ꯌꯨ ꯅꯁꯥꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯕ ꯉꯥꯛꯇ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯁꯨꯝ ꯄꯤꯛꯁꯜꯂꯒ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯅꯁꯥꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯦ ꯏꯠ ꯗꯤꯄꯦꯟꯁ ꯑꯣꯟ ꯌꯨ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯗꯤꯄꯦꯟ ꯇꯧꯕꯅꯦ ꯅꯪꯅ ꯒ꯭ꯔꯣ ꯇꯧꯒꯦ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯗꯤꯄꯦꯟ ꯇꯧꯕꯅꯦ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯕ꯭ꯔꯣꯛ ꯆꯠꯂꯤꯕꯁꯦ ꯆꯠꯇꯅꯕ ꯍꯣꯠꯅꯔꯣ ꯉꯁꯤꯗꯒꯤ ꯃꯦꯀꯤꯡ ꯃꯅꯤꯁꯦ ꯒꯦꯝꯅꯦ ꯒꯦꯝꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯣ ꯌꯥꯝ ꯁꯤꯝꯄ꯭ꯂꯤꯐꯥꯏ ꯇꯧꯔꯣ ꯒꯦꯝꯁꯦ ꯈꯪ ꯇꯥꯔꯗꯤ ꯈꯪꯉꯒ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯅꯪꯒꯤ ꯋꯥꯈꯟꯁꯦ ꯂꯣ ꯂꯦꯚꯦꯜ ꯃꯥꯏꯟꯁꯦꯠꯇ ꯂꯩꯔꯤ ꯄꯣꯠꯁꯦ ꯍꯥꯏ ꯂꯦꯚꯦꯜ ꯃꯥꯏꯟꯁꯦꯠꯇ ꯍꯥꯟꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯣ ꯈꯤꯇꯪꯈꯛ ꯑꯣꯄꯟ ꯑꯣꯏꯊꯣꯔꯛꯑꯣ ꯈꯤꯇꯪꯈꯛ ꯑꯅꯧ ꯑꯅꯧꯕ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝ ꯒꯦꯗꯔ ꯇꯧꯁꯜꯂꯛꯑꯣ ꯑꯗꯒꯤ ꯃꯥꯏꯟꯁꯦ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟ ꯋꯦꯗ ꯌꯦꯡꯕ ꯍꯧꯔꯣ ꯑꯗꯒꯤꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯣ ꯈꯤꯇꯪ ꯍꯣꯠꯅꯅꯤꯡꯕ ꯄꯣꯠ ꯐꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯣ ꯃꯄꯥꯟ ꯈꯔ ꯊꯣꯛꯂꯛꯑꯣ ꯃꯤꯒ ꯇꯤꯟꯅꯕ ꯍꯧꯔꯛꯑꯣ ꯃꯤꯒ ꯈꯔ ꯅꯦꯠꯋꯔꯛ ꯇꯧꯕ ꯍꯧꯔꯣ ꯑꯗꯨ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯆꯦꯟꯖꯦꯁ ꯃꯆꯥ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯑꯦꯅꯔꯖꯤꯁꯦ ꯐꯥꯏꯌꯔꯗ ꯑꯞ ꯑꯣꯏꯔꯛꯀꯅꯤ ꯑꯦꯅꯔꯖꯤ ꯐꯥꯏꯌꯔꯗ ꯑꯞ ꯑꯣꯏꯔꯕ ꯍꯥꯏꯁꯦ ꯂꯝꯕꯦꯜ ꯊꯣꯛꯂꯛꯇꯣꯔꯕꯅꯤ ꯑꯍꯥꯟꯕꯗ ꯄꯩꯁꯥ ꯍꯦꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯋꯥꯈꯜꯅ ꯏꯁꯥꯅ ꯑꯦꯅꯔꯖꯤ ꯊꯥꯗꯔꯀꯥꯟꯗ ꯏꯁꯥꯅ ꯀꯣꯛ ꯊꯥꯗꯔꯀꯥꯟꯗ ꯏꯁꯥꯅ ꯑꯦꯛꯁꯟ ꯂꯧꯔꯀꯥꯟꯗ ꯄꯩꯁꯥꯗꯤ ꯀꯣꯟꯅ ꯂꯥꯛꯀꯗꯕꯅꯤ ꯏꯁꯥꯅ ꯑꯦꯛꯁꯟ ꯂꯧꯗꯅ ꯏꯁꯥꯅ ꯐꯥꯏꯌꯔꯗ ꯑꯞ ꯑꯣꯏꯗꯅ ꯄꯩꯁꯥ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯅꯪꯉꯣꯟꯗ ꯊꯥꯗꯔꯛꯀꯗꯕ ꯀꯅꯥꯝ ꯂꯩꯇꯦ ꯗꯤꯁ ꯏꯁ ꯑ ꯒꯦꯝ ꯑꯗꯨꯅꯅꯦ ꯃꯤꯅ ꯄꯩꯁꯥ ꯇꯥꯜꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯤꯅ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯛꯏꯅꯣ ꯈꯪꯗ꯭ꯔꯦꯗꯅ ꯂꯔꯟ ꯇꯧ ꯀꯃꯥꯏꯅꯅꯣ ꯃꯤꯅ ꯇꯥꯜꯂꯛꯏꯁꯦ ꯀꯃꯥꯏꯅꯣ ꯇꯧꯔꯛꯏꯁꯦ ꯈꯪꯅꯔꯣ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯂꯩꯕ ꯂꯩꯇꯕ ꯂꯥꯏꯔꯕ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯖꯁ ꯒꯣ ꯊꯤꯔꯣ ꯅꯞꯄꯣ ꯃꯤꯗꯣ ꯅꯞꯄ ꯐꯝꯃ ꯂꯦꯞꯃꯤꯟꯅꯖꯁꯨ ꯃꯣꯏ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯅꯪꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯑꯟꯗꯔꯁꯇꯦꯟ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯑꯦꯛꯁꯀ꯭ꯌꯨꯁ ꯄꯤ ꯂꯩꯇꯥꯔꯗꯤ ꯑꯩ ꯁꯤꯅꯦ ꯇꯧꯔꯦ ꯏꯠꯁ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯅꯪ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯒ꯭ꯔꯣ ꯇꯧꯒꯦ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗ ꯗꯤꯄꯦꯟ ꯇꯧꯕ ꯑꯣꯀꯦ